ngasi phongkiba tongan tongan machi phongsim amasum thokiba thawdo wathokshingdagi maruoiba pausing khongatcharaga mayamda share tawjage ahanbada ngarang ta pokpa angangna khangdi khangdana maiba sarakano mapa mapugi likram muthanaba hotnaribasi kabuigi I sengdabagi khudamni kabui samiti kabui phurupki damakta kabui samiti na kumja english sunga samapan kunthraga maridagi kabui inat amadi lining yoktuno lakli ngarang ta pokpa angangna khangdana maiba sarakano kabui ama oina poklaga mapa mapu masa khangdaba mapa mapugi liglam muthanaba hotnabasi kabui ama oibigi I sengdabagi khudamni haina kabui samiti manipurgi serol amana hairi serol asina hai kabui samiti na kabui gi damakta matam khudimakta lepkani kabui bunam thanaba honarakpa makha tana thengna khigani masida kabui miyam amadi manipur miyamna sagot piu haina su serol asina appeal tawraduna tha asigi ahum amasum taruki sefong singda kabui ga ngai asi jirangrong tingkau ragam saprik DRC lining satpa festival ni haina fongdokpasi kabui ina chatlibasing thugai bamadi muthatuna manghanana bo hotnabani haibasi nomugi mayek senglei kabui haining daduna Ziliangrong oning bagi amadi TRC lining haina nauna sandokpagi apamadu kabui punamakta singsep thajinbani amadi nampuda khuthabani TRC na khangadabadi zemena hega ngai liangmaina sagagadi haiba masagi traditional kumai leizari masida gangai asi jirangrong apunbagi festival ni haina hairibasi zeme amasum liang maina yadaduna lakli ngasisu yadri kabui nat ki ga ngaida atopa furup pusinnanaba hotnaroidabani amadi kabui furupu thanaba maset tanaba makhatana TRC na siloidabani religion organization na kabui gi custom busu semdok semjin tawba yaroi haidi serol asina hai jirangrong united organization association manipur valley gi self styled president Maibon Fongmina kabui thok tringaidagi rongmai rengmai pungmai zeme amasub jirangrongna gangai tawduna lakli hairibasi karamba source dagi haibano hainasu hangladuna kabui haiba phurubasi ningsingba thoktriba matam amadi yelhauringaidagi leiraklabani haibasi moirang kangleironda mayek singna takli matam aduda rongmai liangmai inpui haiba leiramde kabui hairaga khudingma khangnaramani adumakna kumja english sumaga samapan yangkhaida kabuigi ST da mayam masi khudung sab lauramani jirangrong pokpadi sahi humfuga taruk khaktamak ngairi haibisi khangdaba male aduga kumja english singani ga taraga nipangi January 7 mapanda rongmai people satar declaration ani ahum marida yauri hari maibon faumaina rongmai yauna jirangronggi Ming sizinabasi declaration asigi mayoktani amadi jirangrongda yauramba furupsing lalonbani romaina kumja english singaniga tarago humdai khaktada ST da nauna sanglakpani aduga kabuina kumja english singmaga samapan yangkhaida ST recognize tawduna lakpani kabuidagi rongmai sungthokpani haibasi maibon faumaina khangdre aduga kumja english singanigi mamangda kabui kauba furup leramde matung tarakpada miyoi kharana sizinakibani hainasu mahakna phongdoklibasi history bu semdok sajin jabra hainasu hangladuna mahakna Indian constitution bu lan uhanba amadi ikai khumnadabasu matik nate mahakna haikiba aranba khudima athuba matamda miyamda singdokadabani natrabadi legal action lauroidabagi maram leite haina serol asinasu makhatana phongdorakli maga jatarak poina topa maruiba paukhra namo Uttarakhand की थौदोक्तु की मतंग दनी मैम सिंगनब लेरे Uttarakhand की समोली द लेबा तपोवन एरिया की राइनी विलेज की खुंजा सिंग हौखिबा नोमाइजिंग नुमिता खंगहौदन इसाउ थुलखिबदु रेडियो एक्टिव डिवाइस अमना खंगहौदन पिरकपा मैसादगी ओइबा याय हाइना सिंगनबा फोंदोरकली खंगहौदन इसाउ थोकपा अदुना अमांग अता थोकनख्रबा मफम सिंगी मनाक्ता राइनी विलेज लै हौजिक सिंगनरिबा रेडियो एक्टिव डिवाइस अदु इंग्लिश सिंगवा समपन हुमफुगा मंगादा CIA अमसुम IB ना सिंग अदुगी मतोंदा न्यूक्लियर पावर इक्विपमेंट प्लान तौनबा नंदा देवी दा पांगथोकपा आरोनबा खोंगसत अमदा मांगखिबनी
madu Chainagi mayokta aronba pau launabagidamak thamlamnaba honakibani hainasu launari haina pausna makatari losilakpoina malemgi oiba maruoiba pau amanamok US Navy Carrier Group anina South China Sea Joint Operation chathaduna hena mipaiba poonkhre South China Sea ngasi United States ki Navy Carrier Group anina Joint Exercise chathaduna China amasum US anigi rajniti amadi diplomatic ki oiba maride hena mipainingai oiba thawong ama malemgi miyamda ngasi ohankhre China na control toriba island singi manungsana leibani haina lebak aduna claim tawjarabasu atai nongpokki lebak singamasum US na kana yaningdaba phongdokliba isingi lamkhai saruk singda handakta US ki lan gi jahasing sangsinduna petrolic satakhraba matung numit khrani leiraga ngasigi joint exercise adu US ki Navy Carrier Group anina makha tana satakibani Theodore Roosevelt Carrier Strike Group amasum Mimis Carrier Strike Group hairiba US ki Navy Carrier Group ani asina pandam kiaga loinaraba tongan makhalgi exercise singado ngase yu ikhang khangauduna satakibani haina US ki Navy na phongdokhi mamangi saying lisingani ga kungi July thadigi parga ngasigi asina Navy Carrier Group anina pullaga sathaba ahenba operation ni hainasu US Navy na phongdokhi hauzik numit khrani mamangda China na control tawribani haina claim tawjariba Paracel Island manakta US ki destroyer haina khangnaraba Navy gi jahas honjilakhiba thawong ama China na yamna kana yaningdaba phongdokraba matungda ngasigi joint multiple exercise adu US na makhata na satharakhiba asida malemgi miyamna pukning langtaknana yengnaki hairi US ki nauna president oiraklaba Joe Biden na office paikraba matungda China gi ni haina claim toriba samudragi lamkhai saruk singda maning tamna operation sathabagi thabak ngasige sina ahanbasu oikhi China ga naknaba isingi saruk singda China na pak sana kansinduna makhoigi lamni haina matam kyagi mamandagi claim tawjarabasu United States nadi wafam singdu yetuna lakhibane South China Sea China na military gi thawrang kanchinanduna Malaysia Philippines Vietnam na singba yumthang nariba lebak singbu kian khanganbagi thawong sing sathaduna lakli China gi thawong adu lebak singa sinasu ngasi fawbo yaningdaba phongdoktuna international forum kaya dasu pukhatuna pendaba phongdoklibani international law gi matungina samudra gi saruk adu akoibada leiriba lebak sing yauna malem gi atai nation khudimak nasu maning tamna sijinaba yahananaba US na matam punamakta lepli haina Nimitz Carrier Strike Group ki commander Rear Admiral Jim Kakna statement amada phongdokhi South China Sea China na kansinduna leiriba isingi lamkhai saruk singda US na hanadagi hauna thengthang kyar kai hauduna lan gi jahas kya honjilakpagi thawrang satharakpasida China bu ngamkhai leptana asawba pukhalibani hainasu pausna makhatana su phongdorak dugi mamai pathoksu khibsida sul khibulan khibi kya yarsu miyam ngakpigani hojikoinadi pausi matanga solution jarage and thank you.